ꯑꯉꯥꯡꯅ ꯂꯥꯏꯔꯤꯛ ꯄꯥꯎ ꯌꯥꯗꯕꯁꯦ ꯃꯈꯣꯏꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯨꯕ ꯁꯕꯖꯦꯛ ꯑꯃ ꯌꯥꯎꯔꯕꯅꯤ ꯃꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯨꯕ ꯁꯕꯖꯦꯛꯇꯣ ꯀꯔꯤꯅꯣ ꯍꯥꯟꯅ ꯈꯪꯗꯣꯛꯄꯤꯌꯨ ꯑꯅꯤꯁꯨꯕꯗ ꯑꯉꯥꯡ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯁꯕꯖꯦꯛꯇꯣ ꯀꯔꯤꯅꯣ ꯑꯗꯨꯁꯨ ꯈꯪꯗꯣꯛꯄꯤꯌꯨ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯁꯕꯖꯦꯛ ꯑꯗꯨ ꯍꯥꯟꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯄꯨꯊꯣꯛꯍꯜꯂꯨ ꯑꯗꯨꯒ ꯄꯥꯍꯜꯂꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯨꯏ ꯍꯥꯏꯅ ꯈꯜꯂꯤꯕ ꯃꯦꯠ ꯅꯠꯇ꯭ꯔꯒꯅ ꯐꯤꯖꯤꯛꯁ ꯀꯦꯃꯤꯁꯇ꯭ꯔꯤ ꯋꯥꯠ ꯑꯦꯚꯔ ꯃꯥꯅ ꯈ꯭ꯋꯥꯏ ꯂꯨꯏꯅ ꯈꯟꯕ ꯁꯕꯖꯦꯛꯇꯣ ꯃꯗꯨ ꯍꯥꯟꯅ ꯄꯨꯊꯣꯛꯂꯒ ꯄꯥꯍꯟꯕꯤꯒꯅꯤ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯉꯥꯡꯅ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯅꯕꯒꯤ ꯆꯥꯡꯁꯦ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯀꯅꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯅ ꯑꯔꯨꯕ ꯁꯕꯖꯦꯛ ꯑꯃ ꯄꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯤꯒꯗꯕꯅꯤ ꯃꯁꯤꯒꯤ ꯁꯕꯖꯦꯛꯁꯦ ꯂꯦꯠꯁ ꯑꯕꯥꯎꯠ ꯑꯩꯈꯣꯏꯒꯤ ꯃꯦꯠꯁ ꯍꯥꯏꯔꯁꯦꯕ ꯃꯥꯅ ꯃꯦꯠꯁꯇꯣ ꯀꯥꯜꯀꯨꯂꯦꯠ ꯇꯧ ꯂꯩꯔꯝꯃꯦꯕ ꯃꯁꯤꯒꯤ ꯃꯦꯠꯁꯤ ꯌꯥꯝꯅ ꯂꯨꯕ ꯁꯕꯖꯦꯛꯅꯤ ꯑꯗꯨꯕꯨꯅꯦ ꯅꯪꯅ ꯁꯨꯃꯥꯏꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯔꯝꯕꯁꯦ ꯎꯕ ꯃꯇꯝꯗ ꯏꯃꯥꯗꯤ ꯄꯦꯜꯂꯤꯍꯦ ꯏꯄꯥꯗꯤ ꯄꯦꯜꯂꯤꯍꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯃꯦꯠꯁꯤꯗ ꯅꯪꯁꯦ ꯃꯥꯔꯛ ꯌꯥꯝꯅ ꯐꯪꯒꯅꯤ ꯅꯪꯅ ꯍꯣꯠꯂꯤꯕꯁꯤꯡꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯤꯇꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯅꯪ ꯈꯪꯅꯕ ꯍꯣꯠꯅꯩ ꯃꯁꯨꯃꯥꯏꯅ ꯍꯣꯠꯅꯕ ꯅꯪꯒꯤ ꯍꯥꯔꯠ ꯂꯦꯕꯔ ꯅꯪꯅ ꯄꯨꯛꯅꯤꯡ ꯆꯪꯕ ꯎꯕ ꯃꯇꯝꯗ ꯏꯃꯥꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯕꯕꯥꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯕ ꯑꯃ ꯐꯥꯎꯏ ꯃꯈꯥ ꯇꯥꯅ ꯑꯁꯨꯃꯥꯏꯅꯅꯦ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯕꯤꯌꯨꯀꯣ ꯍꯣꯠꯅꯧꯀꯣꯅ ꯑꯉꯥꯡꯗꯨꯗ ꯍꯥꯏꯕꯤꯌꯣ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯉꯥꯡꯗꯣ ꯑꯔꯨꯕ ꯁꯕꯖꯦꯛ ꯑꯗꯨ ꯂꯧꯊꯣꯛꯄ ꯌꯥꯅꯦꯕ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕ ꯁꯕꯖꯦꯛꯇꯣ ꯃꯗꯨ ꯍꯥꯟꯅ ꯄꯥꯍꯟꯕꯤꯌꯨ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯦ ꯍꯥꯏꯕ ꯁꯕꯖꯦꯛꯇꯣ ꯑꯉꯥꯡꯗꯣ ꯄꯥꯍꯟꯕ ꯇꯥꯔꯒꯗꯤ ꯂꯥꯏꯔꯤꯛ ꯄꯥꯎ ꯌꯥꯗꯕ ꯑꯉꯥꯡꯗꯣ ꯂꯥꯏꯔꯤꯛ ꯄꯥꯒꯅꯦꯕ ꯃꯁꯤꯅꯤ ꯑꯩꯅ ꯄꯤꯅꯤꯡꯕ ꯅꯈꯣꯏꯗ ꯇꯤꯞ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯁꯤꯕꯨ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯌꯨ ꯃꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯑꯉꯥꯡꯗ ꯚꯦꯂꯤꯗ ꯑꯣꯏ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯒꯦ